All Manipur Muslim Organization Coordinating Committee Amokoki members singna KFNPD Minister gi yumda yekhai thingai ba thokhalle haina media report kharana haiba ase yufam yaudabani haina Amokoki Information and Publicity Secretary Khulakpam Mukram Pina khudek pidru thadorokpa cherol amana phungurukle cherol asina hai apex body ama oina amokokna leibaki oiba issue singda miyami interest da matam pumnamakta saruk yaba yaduna lakle Juri bam da thokpa laibak thiba thodok amada maral leitaba micham taruk minungshi leitana tamthina ot nairaga hatkibagi thodok ado malemgi puwari da khwaidagi tamthiba terrorist ki thawong ama oihorakade thodok asiga mari leinana miyamga loinana democratic oiba candle light protest mafam kayada amukokna pangthokhe numit adugi numidangda amukoki thawmi singna minister Susindro natraga kanagumba MLA minister amatagi yumda changduna amang ata thokan kiba lekide adubu ngaklibade atamnana amukok khaktada maral siduna FIR Janaba Honarakagi Kongtang Asini. Hiram Asiga Mari Lainana Minister El Susindro na Makhatana Atamdana Loop Asida Yumfam Yaundaba, Maral Sibagi Tabak Jatarak Labade, Miyamgi Iho, Aman Laknabagi Madam Orakani Hainesu, Gerald Asina Makhatana, Jackson Wat Tamakle.